Nang nasana nasagi status khangba nangoma tha class amana nupida chaka chaka tawado nang kari oiduna chaka chaka tawrido Isa pakhang ori nang lesabi ori pakhangna lesabi de nusi pami haidadi noi ma da haigadro. Bhai nang di saiga thamdro. Bhai aigidi nupi wai chaireda. Bhai kamaina nangidi nongmatang phau takningde ko marupni kainaga kanade. Bhai phare phare ai loina hairage ado aigidi tha khudingi nupi siliye. Bhai kamai tawino aduna. Bhai nang munna tauko aigidi nupi amana 199 unlimited hapadi thama koinare aduga mathangi numita nupi amana 399 hapadi thani koinakhrani ado loibada breakup oithoe. Bhai aigidi seni nungaiba punsi haise. Bhai adodi aigi ama sembiro nahalgi ingonda cheirakpa ado yam masak phajare ado aigi sanarani bo. Ado nupidoro adodi aine imanabidagi lauthore edana nangi ama sembige haina. Bhai moina piriro natraga nangna hurana lauthoiro. Moina ne sinju cha lakpada ne phone se tarammeba ado aina ine ai pibirage akhoigi imanabini haraga aina number do lauthoure aduga kona phone se pibikhreba aise dum yabani ko. Bhai adi khajang pislo kaino ai call tawna yenge. Hoi call tawna yengo chumbra haina. Bhai call change. karino phone tawraga hello haraga toise Wrong number oi bhai. ichana pina paraga wrong number natro mama na paraga wrong number taba